Online Manipuri Pamiyang Tabri Pumna Putola Shamna Kurumjari Ahanbada DMCC na sinduna Manipuragi AR Hankrohai na Manipuriyaw na Dili amasung malengi mafam kayada kongjang Changsin Manipurdagi Assam Rifles Hankro India lenga ka Kuki militant singasu sign tawnaba yaroi amadi Manipurda athuba matamda law and order hanjil hangadabani haiduna Delhi Meitei coordinating committee na sinduna malengi mafam sing India gi oina su Delhi gi jantar mantar amadi Manipur gi pisum chinga how ground the wakat mifam protest demonstration ngasi nungthel pung amadagi mga fawo pangthokre Manipur gi oina Khuraman Ima Kaitel coordinating committee for peace imagi maira amadi Delhi Meitei coordinating committee gi women wing na sinduna pisum chinga mathaki how ground da Manipur gi mafam kaya dagi lakiba maira paibisi na saruk yaduna pangthokiba wakat mifam asida India gi prime minister na irang asibu thawa sadaba amadi losinaba hotnadaba sibu pendaba fongdokhi Wakan mifam asida saruk yakiba Delhi Meitei coordinating committee gi women wing gi member L Asakiran na fongdokibada Manipur tholiba irang asi athubada loisinaba India gi hojik chathariba parliament mifamda puthoktuna khananaba changsinba khongjang amani haukiba numit kharani gi mamangda mapalam gi TV channel amada BSF ki ADGP oiramba PK Mishra na Manipur gi irang asi loisin gi hairabadi Manipur dagi Assam Rifles lokthoklaga loisin gadabani haikiba aduni aduna Manipur gi irang loisin gi hairabadi Assam Rifles Manipur dagi lokthokadabani haina fongdokiba laikhrabani Kuki militant singasu sign tawnaba yaroi athuba matamda Manipurda ing tappa India lengak amadi state lengak na hanjil hangadabani haiki wakat mifam asida saruk yaraduna imagi mairagi convener TS Sujata na fongdokhibada Kuki militant singna iramda Manipurda chatharagliba lal asina khwaidagi awaba chaitheng phanglibasi chingkhong chingyada leiriba miyam pumnamangni masina lamdam asida leiriba miyam pumnamaksu awaba maichak loina puhalle center amadi state lengak asina Assam Rifles pu lokthokuna makhoigi mahut sinaba top force ama thamlagani haina panghaida haiduna matamgi wangangduna leire Assam Rifles na Kuki singna mateng pangni haibasidi miyam loina khangnaraba wafamni moreda Kuki singna tawning tawbada Assam Rifles na karisu tawba ngamde makhoi gari mamangda lepsinduna lambi thingduna changhandabada makhoina gari maning handuna chatkhi Sugunu police station mamangda Assam Rifles ki case per gari khamjinuna thamkiba video footage adu fake ni haiba Assam Rifles ki DGP na fongdokiba adu yamna aranba wafamni Assam Rifles na niyom chumna thabak tawrabadi karigidamak buffer zone thamgadawrino chinga masung tamda aikhoi leiri haiduna thamoi sengna thabak tawrabadi tangdu leitaba nahana hanjil hangadabani haiki ngasi wakat mifam aduda tongan mafam dagi lakhiba maira paibi singna wafam kaya su fongdoknakhi makha tarakpa update da Banglore Da Meitei singna mass protest Twkhre Manipurda thatara manga faraglaba irang athuba matamna center amadi state lenga noloisinaba chapchaba thabak lokhalo haiba yauna tongan ba demand sing tawduna Karnataka Meitei Association KMA gi luching makhada Banglore Da Meitei singna paksana khongjang changsinkhre khongjang aduda saru yakiba singna thatara mari hena lanjen anduna relief camp singda leiriba internet displaced person IDP sing khudakta masa gi mayumda hanjina ba thabak lokakadabani haina center amadi state lenga taksin baga loinana Manipur gi lana si hek horakpadagi Kuki militant singi michangda thabak tawduna lakliba Assam Rifles khudakta gi Manipur dagi lokthokhigadabani amadi Assam Rifles ki mahut BSF amasung CRPF kumba central force thamgadabani Manipur manungda khusem gi division khaidokliba emergency buffer zone sing khudakta lokthokadabani Manipurda NRC chatna halu amadi ningthina border fencing tawbaga loinana ngangkhai ngak sen bagi Thabak Assam Rifles yahondana tai security force na ningthina ngak sen bagi thabak tawalu loinana Meitei Frapu constitution gi ngaklo pinaba Meitei bu ST status pigadabani haina center amasung state lengak taksinki KMA na thadorak pacherol amada Manipurda mamang chahi gi May 3 dagi thorakiba irang asida yum lising manga gi mathakta mai thadoktuna miyoi lising humpu hena ngasi phawba lanjen aduna lerak pasina makhoi gi pungning wakhal gi anaba kaya ama pohal lagli makhoi gi tungi asa uhal lagtri ngasi su Kuki militant singna Kuki amadi Meitei ani gi lonaba mafam singda laiba Meitei yum amadi lanthum mangan tahan bagi thabak sing leptana chathari Meitei na ngasi phawba sanglaba chahi cha kaya ga nungsi chanana laiminarli amadi hanadagi hongna leraklaba Kuki ariba singasu adumang nungsi chanana laiminaduna lakhi laibak thibadi haukiba decade khara asida Manipurda changsil lakiba Kuki refugee singna nungsi chanana ingna leramba Manipur asi tangdu laita daba lamdam ama ohele asigumba illegal immigrants sing asina popi park sana thaduna Manipur bu drug ki mangkon onthorakpaga loinana narco terrorism ki thawong kaya chatharakli Manipurda hojik tholiba irang asigi horakfam su illegal immigrants sing asina ni haina su chero asina makha tarakli Meitei da tamnana onsinduna landarakliba Kuki militant sing asibu sogi mingda Assam Rifles amadi center force singna makhoida athingba amata pidana leiri suspension of operation gi ground rule thugaina thabak tawriba Kuki militant singa makha tana India government na karigidamak su handoktana leiribanu haina su hanglakli makha tarakpa update da all Naga Business Association na milal bu miyam da lana uhanna bo honarakibadu milana nungai taba fongdorakli
Meitei irol iyek loina silon apunba lup Milan kanglai pakna ngasi faubada lamdam asida lon amadi mayek chokhat hannaba changsilakpa khongjangi manung channa lamdam asida miyam khangnaba theliba banner holding advertise signboard ki makokta chawna Meitei mayek na pinaba miyam da haijaduna lagli haina Hills Affairs Milagi Secretary Gaising Panmaina Press ta tharakpa cherol amana hairi cherol asina hai adubu laibak thibadi ngarang July 18 ki numita Milangi thomi singna koina chatuna yengsinba chatlubada Khumal lampakta dukan kharada Meitei mayek yoramdabadagi yaubinaba haijaki numit asida makhoi thodang lauba ngamba mioi amata leitre wari sananaba phone number piramu hairaduna matung inna phone da wari sanaraba matungda Milan mayai loisangda laknaba yanakhiba sigi matung inna wari sanaraga loisinaba hotnaringaida ngasi All Naga Business Association ANB na paucheda Milan bu miyam da lan uhanaba hotnarakhibadu Milan na tasingna nungaitaba phongdoragli Milan ki cherol asina hai ngasi lamdam asida sisinariba mayek asi matam adugi chief minister yang maiso saidana lamdam asigi amata ngairaba mayek asi lepirambadagi ngasi di master gi thakta phawba mahiroi singna tamnakhre ngasi di mapal gi company yauna lamdam sida lengak na pangthokpa thoram singda banner khudingmakta Meitei mayek na chawna makokta haptuna lakli masi makha tana Milan gi khongjang asi lamdam sida leiminariba wakhal tadriba furup singna sisinadriba phawba lepa leitena changsin khigani hairi Milan gi khongjang asi changsilakpa matamda All Naga Business Association yauna mipum khudingma sogatpiu mayek si sananaba hotnabada 2005 ta desam gi thomi yauna lamdam sigi leiminariba chingdam gi apunba mioi kayana saruk yaduna thomi chamanga roms kaisum sangda fadok oiduna laikhraba matungda 2006 tagi school khudingmakta tamba hokibani aikhoi masel chingthabagi mahut chogatminasi haiba wafam thamlakhi